ARAMBAI TENGGOL ahum Manipur Police na PHAJINKHIBAGI MAYOKTA ngarang NUMIDANG YUREMBAM KHUMBONG PATSOI Part 3 4 SANGAITHEL MOIDANGPOK KARONG KACHIKHUL HAORANG KEIREL gi MAYRA PAIBI SINGNA SAGOLBAND gi KEITHELMANBI Lambi Amadi Sangaithel Lambi Da Meira gi Khongchat Chatkhre press na ngakpigani police na PHAJINKHIBA ARAMBAI gi TENGGOLLOI sing condition amata yaudana thadorakadabani haiba kholau lauduna miyoi lising kiana chatkiba wakat khongchat aduga mari lainena maikai adongi maira paibi amana hai laibaki asuklu raba tanpham asta mayum makai thadoktuna khul ngakpa thokcharakliba ARAMBAI TENGGOL gi isa sing security force na phaba punbagi thabak satharakliba asi mama oibi singna yaningde kumja lisingani kulhumdoi gi me ahumdagi haurakhiba adugumba lan asida ARAMBAI TENGGOL gi isa sing lairamdrabadi akhoi kari oiramgani adubu security force na maral ama hekta sizinduna ARAMBAI TENGGOL gi isa sing phana ba satharakliba lalong asida lengak na tumina yengduna leibiganu mama singi khangba ngambagi pangral changyeng tawbiganu Jingkhongga tainana leiba khul sing asida khul ngakliba icha sing makhata na phabagi thabak sathaраklabadi mama oibi sing tumina yengduna khaklairoi police na PHAJINKHIBA ARAMBAI TENGGOL gi TENGGOLLOI ahum thadoraktrabadi akan mo khongjang kya changsilagani haina makna makhata na phongdokhe Pasidayda akoy khungang bi chai su jingi phai ba puliba mayamji akoy mama moini yajaningde mama moini ba akoy na isa singna khungak chari bada aduki matek ba thongna hachari bani mama oini ba akoy gi isa singjibu som bathang phabi daragadi kana na khungak bi doribano sarkar thinungan ngakpi brasu ngakpi da isa singju phabi daragadi ngasi akoy karamna hingdoribano maram atuna akoy hojik khungak ko singji phabi yaningde khungai ba singji hek phaba matamda kariguba masaida athapata daita punama mama akoy maya punama khauduna madaida thomjal lakpa matamda sarkar amadi phabla senari ba maya andu khudong thiba pi da baiduna sana